ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥꯒꯤ ꯈꯣꯡꯒꯣꯜ ꯂꯤꯕꯗ ꯆꯣꯛꯊꯕ ꯂꯩꯇ꯭ꯔꯕ ꯆꯤꯡꯁꯥꯡꯅꯤ꯫ ꯅꯤꯄꯥ ꯑꯅꯤꯗꯨ ꯄꯨꯔꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯨ ꯍꯦꯛ ꯐꯪꯕꯒ ꯃꯥꯒꯤ ꯐꯥꯔꯝ ꯍꯥꯎꯁ ꯂꯩꯔꯤꯕꯗꯣꯝꯗ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯧꯔꯛꯏ꯫ ꯑꯗꯨꯒ ꯅꯤꯄꯥ ꯑꯅꯤꯗꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩ꯫ ꯍꯦꯛ ꯌꯦꯡꯕꯗ ꯊꯣꯏꯅ ꯑꯔꯥꯟ ꯑꯍꯨꯏ ꯇꯧꯕ ꯍꯩꯒꯗꯕ ꯃꯤꯗꯥꯁꯨ ꯃꯥꯟꯗꯦ꯫ ꯏꯆꯝ ꯆꯝꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯖꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯏ꯫ ꯃꯇꯧꯗꯨ ꯎꯕꯗ ꯆꯤꯡꯁꯥꯡ ꯑꯀꯟꯕ ꯈꯣꯟꯁꯨ ꯊꯥꯅꯤꯡꯕ ꯐꯥꯎꯗꯦ꯫ ꯑꯗꯨꯅ ꯍꯪꯒꯗꯕ ꯈꯔꯗꯨ ꯇꯞꯅ ꯑꯗꯨꯃꯛ ꯃꯊꯪ ꯍꯪꯂꯛꯄꯅꯤ꯫ ꯅꯤꯄꯥ ꯑꯅꯤꯗꯨꯁꯨ ꯀꯤꯖꯅ ꯈꯨꯝꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯕꯨ ꯐꯣꯟ ꯄꯨꯔꯛꯇꯦ ꯍꯥꯏꯔꯛꯄꯗꯨꯗ ꯆꯤꯡꯁꯥꯡ ꯀꯔꯤ ꯍꯥꯏꯒꯗꯧꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯁꯥꯎꯁꯤ ꯀꯗꯥꯏ, ꯁꯥꯎꯔꯣꯏꯁꯤ ꯀꯗꯥꯏ, ꯐꯨꯔꯨꯕꯁꯨ ꯌꯥꯗꯕꯒꯨꯝ ꯇꯧ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯝꯕꯔꯗꯨ ꯄꯤꯔꯛꯇ꯭ꯔꯒꯗꯤ ꯍꯥꯏꯅ ꯙꯞ ꯇꯧꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯆꯤꯡꯁꯥꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯉꯁꯥꯏ ꯃꯈꯩ ꯑꯍꯜ ꯅꯤꯄꯥ ꯑꯅꯤꯗꯨꯕꯨ ꯃꯈꯨꯠ ꯊꯥꯗꯅ ꯂꯩꯔꯝꯕꯅꯤ꯫ ꯆꯤꯡꯁꯥꯡ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯊꯣꯡ ꯆꯥꯗꯕ ꯃꯥꯟꯕ ꯃꯇꯧ ꯑꯗꯨꯗ ꯅꯤꯄꯥ ꯑꯃꯅ ꯙꯞ ꯇꯧꯔꯛꯏ꯫ ꯐꯣꯟꯗꯨ ꯌꯨꯝꯗ ꯂꯩꯔꯝꯗ꯭ꯔꯒꯥꯏꯅ ꯍꯦꯛ ꯍꯥꯏꯔꯕ ꯀꯩꯗꯧꯒꯦ ꯑꯃꯨꯛ ꯑꯍꯜꯅ? ꯅꯤꯄꯥꯗꯨꯗꯤ ꯃꯊꯥ ꯁꯥꯕꯒ ꯃꯀꯣꯛ ꯈꯣꯠꯂꯒ ꯈꯥꯡꯉꯤ꯫ ꯂꯩꯍꯧꯔꯤꯕ ꯅꯤꯄꯥ ꯑꯗꯨꯁꯨ ꯀꯥ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯕꯗꯨꯗ ꯃꯤꯍꯨꯜꯗꯨ ꯑꯔꯣꯏꯕꯤꯗ ꯆꯣꯡꯂꯕꯅꯤ꯫ ꯃꯁꯥꯒꯤ ꯈꯔꯒ ꯀꯤꯒꯟꯕꯒ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯂꯩꯍꯧꯏ꯫ ꯁꯣꯝꯗꯅ ꯊꯥꯖꯗꯤ ꯃꯍꯥꯛꯅ ꯎꯔꯛꯂꯤꯕ ꯆꯤꯡꯁꯥꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯤꯄꯥ ꯃꯥꯒꯤ ꯈꯟꯕꯗ ꯅꯨꯃꯤꯠ ꯆꯨꯞꯄꯗꯨ ꯃꯊꯥ ꯁꯥꯏ꯫ ꯊꯕꯛꯁꯨ ꯆꯠꯇ꯭ꯔꯦ, ꯌꯨꯝꯗ ꯑꯗꯨꯃꯛ ꯍꯜꯂꯛꯂꯒ ꯂꯩꯔꯕꯅꯤ꯫ ꯆꯤꯡꯁꯥꯡꯗ ꯐꯣꯟ ꯇꯧꯁꯤꯜꯂꯒ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯅ ꯍꯪꯁꯤꯔ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯗꯅ ꯇꯧꯔꯨꯔꯒꯗꯤ ꯍꯥꯏꯅ ꯈꯟꯕꯗ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯇꯧꯐꯝ ꯈꯪꯗ ꯐꯃꯨꯡꯗ ꯑꯃꯨꯛ ꯐꯝ, ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛ ꯇꯧꯔꯒ ꯂꯩꯔꯤꯉꯩ ꯆꯤꯡꯁꯥꯡꯒꯤ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯊꯥꯖ ꯇꯍꯥꯅ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ, ꯊꯣꯛꯂꯛꯑꯣ ꯍꯧꯖꯤꯛ ꯆꯠꯂꯨꯔꯁꯤ꯫ ꯍꯧꯖꯤꯛꯄꯣ? ꯍꯣꯏꯅꯦ꯫ ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ? ꯒꯦꯠ ꯃꯌꯥꯗ, ꯑꯩ ꯉꯥꯏꯔꯦꯀꯣ꯫ ꯀꯔꯝ ꯀꯥꯟ ꯂꯥꯛꯏꯅꯣ? ꯍꯧꯖꯤꯛ ꯂꯥꯛꯏꯅꯤ꯫ ꯊꯥꯖꯁꯨ ꯄꯟꯊꯕ ꯇꯧꯗꯅ ꯃꯐꯤ ꯃꯔꯣꯜ ꯐꯠ ꯍꯣꯡꯉꯤ꯫ ꯑꯗꯨꯒ ꯕꯦꯒꯇꯨ ꯄꯥꯏꯈꯠꯂꯒ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯒꯥꯔꯤꯗ ꯀꯥꯈꯠꯂꯒ ꯊꯣꯛꯂꯛꯃꯤꯟꯅꯩ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯤꯡꯁꯥꯡ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯃꯁꯥꯗꯨꯁꯨ ꯏꯆꯣꯛ ꯆꯣꯛꯊꯅ ꯎꯏ꯫ ꯃꯇꯧꯗꯨꯗ ꯊꯥꯖ ꯄꯥꯈꯠꯆꯅ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ꯭ꯔꯣ? ꯌꯥꯝ ꯆꯥꯎꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯕꯨꯗꯤ ꯅꯠꯇꯦꯗ꯫ ꯑꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯂ? ꯌꯥꯔꯒꯗꯤ ꯍꯥꯏꯌꯨ, ꯑꯩꯁꯨ ꯈꯪꯅꯤꯡꯉꯤ꯫ ꯆꯤꯡꯁꯥꯡ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯤꯕꯁꯦ ꯑꯩ ꯐꯪꯗꯅꯗꯤ ꯇꯣꯛꯂꯣꯏ꯫ ꯈꯪꯂꯦ ꯃꯃꯥ ꯃꯄꯥꯒꯤ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯕꯗꯨ꯫ ꯑꯗꯨꯅ ꯊꯥꯖ ꯋꯥ ꯃꯈꯥ ꯍꯪꯂꯛꯈꯤꯗ꯭ꯔꯦ꯫ ꯆꯤꯡꯁꯥꯡꯅ ꯍꯥꯏꯅꯤꯡꯂꯒꯗꯤ ꯍꯥꯏꯖꯔꯁꯅꯨ ꯈꯟꯗꯣꯛꯏ꯫ ꯆꯤꯡꯁꯥꯡꯁꯨ ꯊꯥꯖꯒꯤ ꯃꯐꯝꯗ ꯑꯔꯣꯠꯄ ꯊꯝꯅꯤꯡꯗꯦ꯫ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯉꯁꯥꯏ ꯏꯕꯥꯅꯤꯅ ꯍꯣꯇꯦꯜꯗ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯅꯥꯀꯜꯗ ꯐꯝꯕ ꯑꯍꯜ ꯑꯅꯤꯗꯨ ꯈꯪꯕ꯭ꯔꯥ? ꯃꯈꯣꯏꯗꯒꯤ ꯃꯔꯤ ꯃꯈꯣꯡ ꯈꯔꯗꯤ ꯁꯣꯏꯗꯅ ꯈꯪꯕ ꯉꯝꯒꯅꯤ꯫ ꯆꯤꯡꯁꯥꯡꯒꯤ ꯋꯥꯗꯨꯗ ꯊꯥꯖ ꯏꯪꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯗꯤ ꯊꯦꯡꯅꯔꯕ꯭ꯔꯣ? ꯀꯩꯀꯩ ꯄꯥꯎꯗꯤ ꯐꯪꯒꯦ? ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯈꯪꯉꯅꯤ꯫ ꯊꯥꯖ ꯃꯈꯥ ꯇꯥꯅ ꯍꯪꯂꯨꯗ꯭ꯔꯦ꯫ ꯑꯙꯥꯔ ꯁꯦꯝꯐꯝꯁꯨ ꯌꯧꯔꯦ, ꯀꯥꯞꯄꯁꯨ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯍꯞꯇꯥ ꯑꯃ ꯍꯦꯟꯅ ꯆꯪꯒꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯆꯤꯡꯁꯥꯡ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯍꯧꯏ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯋꯥꯈꯜ ꯈꯟꯅ ꯍꯥꯏꯔꯛꯏ꯫ ꯁꯤꯒꯤ ꯃꯑꯣꯡꯁꯤꯗꯤ ꯌꯥꯔꯔꯣꯏꯗ꯫ ꯃꯣꯏꯒꯤ ꯑꯙꯥꯔꯁꯤꯡ ꯉꯥꯏꯅꯔꯤꯉꯩꯗ ꯂꯥꯟ ꯂꯥꯛꯄꯅ ꯁꯣꯏ ꯍꯥꯜꯂꯅꯤ꯫ ꯀꯩꯅꯣ, ꯍꯞꯇꯥ ꯑꯃꯈꯛꯇꯕꯨ ꯉꯥꯏꯕꯅ ꯐꯠꯇ꯭ꯔꯣ? ꯀꯩꯒꯤ ꯑꯗꯨꯛ ꯍꯥꯏꯔꯤꯅꯣ? ꯑꯩ ꯉꯥꯏꯕ ꯉꯝꯕ ꯃꯤꯁꯛ ꯅꯠꯇꯦ꯫ ꯍꯞꯇꯥ ꯑꯃ ꯀꯥꯏꯅ ꯑꯩꯅꯗꯤ ꯁꯣꯝꯗ ꯂꯣꯏꯔꯒ ꯂꯣꯏꯅ ꯍꯥꯏꯅꯔ ꯂꯣꯏꯔꯦ꯫ ꯊꯨꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ? ꯀꯗꯥꯏꯗ ꯊꯨꯕꯅꯣ, ꯇꯞꯄꯕꯅꯤꯁꯦ꯫ ꯑꯩ ꯆꯥꯛ ꯏꯁꯤꯡꯒ ꯐꯖꯅ ꯏꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯔꯛꯇꯕ ꯀꯨꯏꯔꯕꯅꯤ, ꯈꯪꯉꯨꯅ꯫ ꯆꯤꯡꯁꯥꯡꯒꯤ ꯋꯥꯇꯥꯗꯨꯗ ꯊꯥꯖꯁꯨ ꯆꯤꯡꯁꯥꯡꯕꯨ ꯆꯩꯕꯣꯏ ꯉꯥꯡꯕꯣꯏ ꯇꯧꯕ ꯍꯧꯔꯛꯏ꯫ ꯑꯩꯅ ꯊꯣꯡꯗ꯭ꯔꯗꯤ ꯆꯥꯕ ꯌꯥꯗꯦ ꯀꯥꯏꯅ ꯂꯩꯕ꯭ꯔꯣ? ꯆꯥꯛ ꯏꯁꯤꯡ ꯐꯖꯅ ꯆꯥꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯅꯪꯅ ꯊꯣꯡꯕ ꯅꯠꯇꯅ ꯃꯤꯅ ꯊꯣꯡꯕꯗꯣ ꯑꯩ ꯆꯥꯅꯤꯡꯗꯦ, ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯈ꯭ꯔꯗꯨꯗꯤ꯫ ꯑꯩ ꯂꯩꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯗꯨꯗꯤ? ꯑꯗꯨꯗꯤ ꯆꯥꯗ ꯇꯥꯔꯦꯅ꯫ ꯅꯪꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯗꯧꯔꯤ꯫ ꯅꯪꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯄ ꯉꯝꯍꯜꯂꯣꯏꯗꯧꯔꯤ꯫ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯅꯣ? ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯟꯅ ꯆꯠꯂꯁꯤ꯫ ꯀꯥꯟꯗꯦ, ꯀꯣꯔꯠꯀꯤ ꯑꯌꯥꯕ ꯂꯧꯕꯗꯣ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯂꯁꯤ꯫ ꯊꯨꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ? ꯅꯪꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯂꯩꯇꯥꯐꯝ ꯈꯪꯉꯔꯣꯏꯌꯦ ꯊꯥꯖ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯅꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯜꯂꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯁꯦꯡꯕꯅꯤ꯫
ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩ ꯅꯪꯒ ꯂꯣꯏꯅꯅ ꯅꯦꯅꯥ ꯇꯥꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯍꯤꯡꯕꯗꯣ ꯑꯩ ꯄꯥꯝꯃꯤ. ꯆꯤꯡꯁꯥꯡꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯖ ꯃꯔꯩ ꯇꯧꯔꯨꯗ꯭ꯔꯦ. ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯇꯨꯃꯤꯟꯅ ꯂꯩ. ꯃꯇꯧꯗꯨꯗ ꯆꯤꯡꯁꯥꯡꯁꯨ ꯊꯥꯖꯕꯨ ꯌꯦꯡꯂꯒ ꯃꯈꯥ ꯇꯥꯏ. ꯅꯪꯅꯗꯤ ꯌꯥꯝ ꯊꯨꯃꯜꯂꯦꯅ ꯍꯥꯏꯔꯤꯕ, ꯑꯗꯨꯕꯨ ꯑꯩ ꯅꯣꯡꯃ ꯐꯥꯎꯕ ꯆꯣꯟꯊꯅꯤꯡꯕ ꯐꯥꯎꯗ꯭ꯔꯤ ꯊꯥꯖ. ꯅꯪꯅ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯍꯧꯅ ꯅꯪꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯨꯔꯛꯅꯤꯡꯈ꯭ꯔꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤꯅ ꯑꯩꯒꯤ ꯑꯄꯥꯝꯕꯕꯨ ꯅꯝꯊꯔꯒ ꯊꯝꯖꯤꯟꯅꯕ ꯍꯣꯠꯅꯈꯤ. ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯅꯥꯊꯩꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ. ꯅꯪꯅ ꯄꯥꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯣ ꯃꯗꯨꯁꯨ ꯍꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ ꯈꯜꯂꯤ. ꯑꯩꯕꯨ ꯃꯗꯨꯒꯤ ꯆꯥꯟꯁ ꯑꯃꯇꯪꯗꯤ ꯄꯤꯕꯤꯕ ꯌꯥꯕ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯥꯏꯃꯟꯕ ꯊꯣꯛꯂꯕ꯭ꯔꯥ ꯊꯥꯖ? ꯆꯤꯡꯁꯥꯡꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯊꯥꯖꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ. ꯑꯗꯨꯗꯤ ꯅꯪ ꯇꯁꯦꯡꯅ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯒ ꯄꯨꯟꯁꯤꯁꯦ ꯃꯀꯣꯛꯇꯒꯤ ꯍꯧꯕ ꯉꯝꯂꯗ꯭ꯔꯥ? ꯉꯝꯒꯅꯤ. ꯑꯩ ꯍꯣꯠꯅꯒꯅꯤ ꯁꯣꯏꯗꯅ. ꯑꯗꯨꯕꯨ ꯅꯪꯒ ꯂꯣꯏꯅꯅ ꯅꯪ ꯌꯥꯎꯗ꯭ꯔꯒꯗꯤ ꯄꯨꯝꯅꯃꯛꯁꯦ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ. ꯅꯪ ꯈꯪꯕ꯭ꯔꯥ? ꯅꯪꯅ ꯑꯩꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯣꯏꯔꯕꯅꯤ ꯊꯥꯖ. ꯑꯩꯁꯨ ꯅꯪꯒ ꯊꯦꯡꯅꯔꯝꯗ꯭ꯔꯕ, ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯐꯪꯂꯝꯗ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ. ꯑꯗꯨꯒ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤꯁꯨ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯌꯦꯡꯕꯗ ꯅꯪꯒ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯎꯗꯦ. ꯑꯗꯨꯅ ꯑꯩꯈꯣꯏꯅꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯈꯜꯂꯒ ꯅꯪꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯐꯝꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯅꯪꯒꯤ ꯋꯥꯁꯛꯅꯤ ꯍꯥꯏꯅ ꯑꯩ ꯂꯧꯔꯒꯦ. ꯋꯥꯁꯛ ꯉꯥꯛꯇꯕ ꯅꯨꯄꯥꯗꯤ ꯑꯣꯏꯕꯤꯒꯅꯨꯀꯣ. ꯑꯩꯒꯤ ꯋꯥꯁꯛꯅꯤ. ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩ ꯌꯥꯒꯅꯤ. ꯅꯪꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯣꯏ. ꯄꯨꯟꯁꯤ ꯑꯁꯤꯁꯨ ꯅꯪꯅ ꯄꯥꯝꯕ ꯂꯝꯕꯤꯗ ꯑꯣꯏꯅ ꯆꯠꯀꯅꯤ. ꯋꯥꯗꯣ ꯍꯥꯏꯔꯒ ꯆꯤꯡꯁꯥꯡ ꯊꯥꯖꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯄꯥꯏꯁꯤꯜꯂꯛꯏ. ꯊꯥꯖꯁꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯆꯤꯡꯅꯕ ꯄꯨꯝꯕ ꯀꯣꯛꯈ꯭ꯔꯦ. ꯊꯃꯣꯏ ꯃꯥꯅꯁꯨ ꯅꯨꯄꯥ ꯃꯥꯒꯤ ꯄꯨꯟꯁꯤ ꯏꯆꯦꯜ ꯑꯗꯨꯗ ꯑꯀꯤ ꯑꯈꯪ ꯂꯩꯇꯅ ꯏꯇꯤꯟꯒꯗꯧꯔꯤ, ꯍꯤꯡꯒꯗꯧꯔꯤ ꯅꯨꯄꯥ ꯃꯥꯒꯤꯗꯃꯛ, ꯑꯣꯏꯒꯗꯧꯔꯤ ꯃꯝꯂꯕ ꯄꯨꯟꯁꯤ ꯑꯗꯨꯒꯤ ꯃꯦꯡꯂꯕ ꯊꯥꯕꯜꯒꯤ ꯃꯉꯥꯜ. ꯊꯥꯖꯕꯨ ꯗ꯭ꯔꯣꯞ ꯇꯧꯔꯝꯂꯒ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯍꯦꯛ ꯊꯧꯔꯛꯄꯒ ꯆꯤꯡꯁꯥꯡ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯣꯜ ꯇꯧꯏ. ꯐꯣꯟ ꯅꯝꯕꯔꯒꯤ ꯃꯇꯥꯡꯗꯨ ꯅꯝꯕꯔ ꯐꯪꯕ ꯉꯝꯂꯦ ꯍꯥꯏꯅ ꯄꯥꯎ ꯍꯥꯏꯔꯛꯄꯗꯨꯗ ꯆꯤꯡꯁꯥꯡ ꯈꯨꯗꯛꯇ ꯅꯝꯕꯔ ꯑꯗꯨꯗ ꯊꯤꯟꯊꯕ ꯇꯧꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ. ꯑꯗꯨꯕꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯄꯗꯨꯗ ꯆꯤꯡꯁꯥꯡ ꯅꯝꯕꯔꯗꯨ ꯂꯥꯜꯂꯕ꯭ꯔꯥ ꯈꯟꯅ ꯑꯃꯨꯛ ꯌꯦꯡꯉꯤ. ꯍꯟꯖꯤꯟ ꯍꯟꯖꯤൻ ꯇꯧꯁꯤꯜꯂꯕꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯗꯨꯃꯛ ꯍꯥꯏꯔꯒ ꯂꯩꯕꯗꯨꯗ ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥꯕꯨ ꯊꯤꯕ ꯐꯪꯕꯒꯤ ꯑꯁꯥꯒꯤ ꯃꯩꯔꯤ ꯃꯆꯥ ꯑꯃ ꯎꯔꯝꯕꯗꯨ ꯃꯨꯠꯈꯤꯕꯒꯨꯝꯅ ꯋꯥꯈꯜꯗꯨ ꯏꯇꯨꯛ ꯇꯨꯛꯊꯔꯛꯏ. ꯅꯨꯃꯤꯠ ꯆꯨꯞꯄ ꯆꯥꯕ ꯊꯛꯄ ꯊꯤꯗꯅ ꯍꯣꯠꯅꯔꯤꯕꯗꯨ ꯑꯔꯦꯝꯕ ꯇꯥꯕꯒꯤ ꯃꯇꯧ ꯑꯣꯏꯔꯛꯄꯁꯤꯗ ꯄꯨꯝꯅꯃꯛ ꯑꯃꯝꯕ ꯑꯍꯤꯡ ꯑꯃꯗ ꯑꯀꯨꯞꯄ ꯇꯟꯗꯟ ꯃꯆꯥꯁꯤꯡꯅ ꯈꯨꯐꯦꯠ ꯀꯥꯐꯦꯠ ꯉꯥꯟꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯛꯂꯤ. ꯑꯃꯨꯛꯁꯨ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯔ ꯐꯪꯂꯕꯣꯏ ꯈꯟꯒꯅꯤ. ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯔꯤ ꯃꯈꯣꯡ ꯑꯃꯠꯇ ꯍꯦꯛ ꯊꯤꯐꯝ ꯈꯪꯂꯣꯏ. ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯔꯒ ꯑꯗꯨꯃꯛ ꯂꯩꯍꯧꯒꯅꯤ. ꯆꯤꯡꯁꯥꯡ ꯉꯁꯤꯁꯨ ꯇꯧꯐꯝ ꯈꯪꯗꯦ. ꯑꯗꯨꯕꯨ ꯅꯍꯥꯟ ꯃꯈꯩꯒꯨꯝ ꯈꯣꯏꯁꯥꯎꯅꯕ ꯋꯥꯈꯜ ꯄꯨꯛꯅꯤꯡꯒꯤ ꯃꯇꯧ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯑꯣꯏꯗ꯭ꯔꯦ. ꯆꯣꯛꯊꯔꯕ ꯋꯥꯈꯜꯒꯤ ꯃꯇꯧꯅꯤ. ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯍꯤꯡꯉꯨ ꯍꯥꯏꯅ ꯇꯝꯂꯝꯕꯒꯤꯔ ꯍꯥꯏꯅꯁꯨ ꯋꯥꯈꯜꯗ ꯈꯜꯂꯛꯏ. ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯇꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯈꯣꯡ ꯊꯥꯡꯖꯤꯟꯅꯕ ꯍꯣꯠꯅꯒꯗꯧꯔꯤ. ꯑꯗꯨꯅ ꯆꯤꯡꯁꯥꯡ ꯄꯨꯝꯅꯃꯛꯇꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯝꯈꯤꯅꯕ ꯍꯣꯠꯅꯔꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯥꯖꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯣꯔꯠ ꯃꯦꯔꯦꯖ ꯑꯗꯨꯗ ꯋꯤꯠꯅꯦꯁ ꯑꯣꯏꯕꯤꯅꯕ ꯃꯅꯤꯒꯤ ꯃꯅꯥꯛꯇ ꯋꯥ ꯇꯥꯅꯕ ꯂꯥꯛꯏ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯦ. ꯃꯅꯤꯁꯨ ꯗꯨꯀꯥꯟ ꯂꯣꯏꯁꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯒ ꯂꯩꯔꯝꯃꯤ. ꯆꯤꯡꯁꯥꯡ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯀꯩ ꯅꯨꯃꯤꯠꯅꯣꯅꯦ ꯉꯁꯤꯗꯤ? ꯅꯪꯅ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯏꯁꯤꯕꯨ ꯀꯩ ꯂꯩꯔꯦ? ꯆꯤꯡꯁꯥꯡ ꯈꯨꯝꯗꯦ. ꯃꯥꯒꯤ ꯆꯪꯐꯝ ꯊꯣꯛꯄ ꯆꯪꯂꯛꯂꯒ ꯃꯣꯔꯥ ꯑꯃ ꯂꯩꯔꯤꯕꯗꯨ ꯂꯧꯔꯒ ꯐꯝꯊꯩ. ꯃꯇꯧꯗꯨꯗ ꯃꯅꯤꯁꯨ ꯆꯤꯡꯁꯥꯡꯕꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯛꯏ. ꯑꯗꯨꯒ ꯃꯈꯥ ꯇꯥꯏ. ꯊꯋꯥꯟꯅ ꯄꯥꯎ ꯄꯤꯔꯛꯄꯗ ꯅꯪ ꯌꯨꯝꯗꯒ ꯊꯑꯣꯏꯅ ꯍꯟꯖꯤꯅꯤ ꯈꯪꯗꯦꯅ ꯍꯥꯏꯔꯤ. ꯀꯗꯥꯏ ꯀꯗꯥꯏꯗꯒ ꯂꯩꯔꯒꯦ? ꯊꯋꯥꯟꯁꯤꯅ ꯃꯔꯣꯜ ꯑꯃꯕ. ꯅꯇꯩꯃꯒ ꯑꯩꯈꯣꯏꯅꯤ ꯆꯪꯗꯅ ꯊꯑꯣꯏꯅ ꯋꯥ ꯍꯧꯗꯣꯛꯄꯤꯔꯤ. ꯑꯗꯨꯁꯨ ꯅꯪꯅ ꯍꯦꯛ ꯅꯆꯤꯟ ꯂꯨꯝꯃꯟꯗꯅ ꯊꯥꯖꯁꯨ ꯑꯗꯨꯝ ꯆꯠꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯃꯅꯤꯒꯤ ꯋꯥꯗꯨꯗ ꯆꯤꯡꯁꯥꯡ ꯃꯅꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ. ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯂꯛꯇꯦ. ꯃꯅꯤꯁꯨ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯍꯥꯏꯐꯝ ꯊꯣꯛꯄ ꯈꯔꯗꯤ ꯍꯥꯏꯔꯛꯏ. ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯖꯤꯜꯂꯒ ꯅꯦꯅꯥ ꯇꯥꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯅꯕ ꯇꯧ ꯍꯥꯏꯕꯁꯨ ꯌꯥꯗꯦ. ꯌꯨꯝꯗꯁꯨ ꯍꯟꯖꯤꯅꯤ ꯈꯪꯗꯦ ꯍꯥꯏꯕꯗꯣ ꯏꯃꯥꯅ ꯇꯥꯕꯗ ꯏꯃꯥ ꯃꯊꯥ ꯌꯥꯝ ꯁꯥꯔꯕꯅꯤ.
ꯅꯪ ꯁꯤꯃ ꯈꯪꯉꯨꯀꯣ. ꯍꯣꯏ ꯕꯥ, ꯑꯩ ꯂꯣꯏꯅ ꯈꯪꯉꯒꯦꯗꯧꯔꯒꯦ. ꯑꯗꯨ ꯉꯥꯛꯇꯅꯤ ꯅꯪꯒꯤꯗꯤ. ꯉꯁꯤ ꯂꯥꯛꯏꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯈꯟꯅꯁꯦ ꯍꯥꯏꯕ? ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯟꯅꯁꯦꯅ ꯂꯥꯛꯄꯅꯤ. ꯇꯥꯆꯧꯅ ꯉꯥꯡꯉꯛꯄꯅ ꯍꯦꯛꯇ ꯍꯥꯜꯂꯤ. ꯆꯤꯡꯁꯥꯡꯒꯤ ꯋꯥꯍꯩꯗꯨꯗ ꯃꯅꯤꯗꯤ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈ꯭ꯔꯦ. ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯨ ꯊꯝꯂꯒ ꯆꯤꯡꯁꯥꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯈꯪꯅꯤꯡꯅ, ꯀꯔꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅꯁꯦꯕ? ꯅꯣꯏꯕꯨ ꯑꯩ ꯅꯨꯄꯤ ꯊꯤꯔꯣ ꯍꯥꯏ ꯅꯠꯇ꯭ꯔꯣ? ꯍꯣꯏꯅꯦ, ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯅꯤꯗꯅ. ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯤꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ. ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯣ ꯀꯩꯗꯧꯔꯒꯦ? ꯑꯩ ꯅꯨꯄꯤ ꯊꯤꯔꯅꯤ. ꯀꯔꯤ? ꯅꯨꯄꯤ ꯊꯤꯔꯅꯤꯕ? ꯍꯣꯏ. ꯑꯁꯦꯡꯕꯒꯤ? ꯍꯣꯏ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯃꯕ. ꯃꯅꯤ ꯃꯥꯏꯊꯣꯡꯀꯗꯨ ꯃꯀꯥ ꯂꯥꯝꯅ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯏ. ꯑꯗꯨꯒ ꯆꯤꯡꯁꯥꯡꯗ ꯑꯣꯟꯁꯤꯟ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ. ꯑꯗꯨꯗꯤ ꯅꯨꯄꯤꯗꯨꯗꯤ ꯀꯅꯥꯅꯣ? ꯀꯗꯥꯏꯗꯒꯤꯅꯣ? ꯑꯩꯅ ꯈꯪꯕ ꯃꯤꯔꯣ? ꯆꯤꯡꯁꯥꯡ ꯃꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯅꯨꯡꯒꯤ ꯍꯥꯏꯖꯔꯨꯕꯅꯣ ꯍꯥꯏꯕꯗꯨ ꯌꯧꯔꯦ. ꯑꯗꯨꯕꯨ ꯍꯥꯏꯕ ꯍꯧꯔꯨꯔꯕꯅꯤꯅ ꯇꯜꯂꯕꯁꯨ ꯇꯟꯅ, ꯍꯣꯏ. ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ? ꯇꯥꯆꯧꯅꯁꯨ ꯍꯦꯟꯅ ꯈꯪꯉꯤꯗꯨꯗꯤ. ꯍꯩꯁ, ꯅꯪꯒꯤꯁꯦ ꯑꯩꯅ ꯆꯤꯡꯅꯔꯤꯁꯦ ꯆꯨꯝꯂꯕ꯭ꯔꯣ? ꯆꯨꯝꯃꯝꯃꯅꯤ. ꯑꯗꯨꯗꯤ ꯅꯇꯩꯃꯒꯤ ꯇꯦꯟꯗꯨ ꯄꯥꯝꯕ ꯃꯥꯜꯂꯤꯅꯦ. ꯑꯗꯨꯗꯤ ꯀꯩ ꯅꯨꯃꯤꯠꯇ ꯄꯨꯁꯜꯂꯛꯑꯒꯦ ꯈꯜꯂꯤꯕ? ꯍꯌꯦꯡ. ꯀꯔꯤ? ꯍꯌꯦꯡꯉꯕ? ꯍꯣꯏ. ꯑꯗꯨꯗꯤ ꯆꯠꯂꯛꯇꯧꯔꯤꯕ꯭ꯔꯣ ꯅꯪꯒꯤꯁꯦ? ꯃꯁꯥꯅꯒꯗꯤ ꯌꯥꯔꯤꯀꯣ ꯅꯪꯒꯤꯁꯦ? ꯍꯟꯗꯛ ꯑꯃꯨꯛ ꯐꯥꯔꯒ ꯄꯨꯔꯛꯄ ꯑꯣꯏꯔꯒꯗꯤ ꯅꯥꯇꯩ ꯆꯥꯅꯔꯣꯏꯀꯣ. ꯃꯨꯟꯅ ꯋꯥꯈꯜ ꯇꯧ. ꯃꯥꯒ ꯌꯥꯅꯔꯒꯅꯤ ꯂꯥꯛꯀꯗꯣꯏꯁꯦ. ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯅꯪꯗꯤ? ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯃꯇꯝ ꯏꯃꯥꯗ ꯍꯥꯏꯔꯒ ꯄꯥꯟꯖꯤꯗ ꯍꯪꯍꯟꯁꯤꯔꯣ? ꯑꯗꯨꯒꯨꯝꯕꯗ ꯇꯧꯔꯣꯏ. ꯗꯥꯏꯔꯦꯛ ꯀꯣꯔꯠꯇ ꯑꯣꯏꯅ ꯆꯠꯂꯒꯦꯅ ꯍꯥꯏꯅꯔꯦ. ꯐꯩꯅꯦ, ꯑꯗꯨꯁꯨ ꯌꯥꯏ. ꯍꯩ, ꯑꯗꯨ ꯑꯩꯗꯤ ꯃꯇꯩ ꯍꯥꯏꯕꯗꯣ ꯑꯣꯏꯔꯗꯣꯏꯅꯤꯅ ꯁꯤꯒꯤ ꯊꯕꯛꯁꯤꯗ ꯌꯥꯎꯍꯜꯂꯅꯨꯀೋ. ꯀꯩꯅꯣꯗ, ꯑꯩꯅꯗꯤ ꯋꯤꯠꯅꯦꯁ ꯑꯣꯏꯅꯕꯅ ꯇꯥꯆꯧꯗ ꯍꯥꯏꯅꯕ ꯂꯥꯛꯏ. ꯍꯩ, ꯑꯗꯨ ꯅꯨꯡꯉꯥꯏꯔꯣ. ꯅꯁꯨꯛ ꯅꯃꯥꯟꯅꯕ ꯑꯃꯗ ꯍꯥꯏꯔꯨꯆꯣ ꯆꯠꯂꯣ. ꯑꯩꯒꯤ ꯏꯃꯥꯟꯅꯕꯕꯨ ꯇꯥꯆꯧ ꯅꯠꯇꯅ ꯀꯅꯥ ꯂꯩꯔꯤꯒꯦ? ꯑꯗꯨꯒ ꯊꯕꯛꯁꯦ ꯃꯥ ꯈꯪꯗꯕꯤꯗ ꯀꯟꯗꯤꯁꯟ ꯑꯃꯁꯨ ꯂꯩꯔꯦ. ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯌꯥꯝ ꯊꯨꯖꯅꯕ ꯍꯣꯠꯅꯔꯤꯁꯦ. ꯆꯤꯡꯁꯥꯡꯒꯤ ꯋꯥꯗꯨꯗ ꯃꯅꯤꯁꯨ ꯆꯤꯡꯁꯥꯡꯕꯨ ꯌꯦꯡꯂꯛꯏ. ꯀꯔꯤ ꯑꯇꯩ ꯃꯔꯝ ꯑꯃꯨꯛ ꯂꯩꯔꯤꯒꯦꯅꯦ? ꯃꯥꯏꯆꯧꯗꯨ ꯊꯥꯗꯣꯔꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯏ. ꯑꯔꯣꯟꯕꯗꯒꯤ ꯐꯪꯕ ꯄꯥꯎꯗ ꯃꯥꯏꯆꯧꯅ ꯁꯣꯏꯗꯅ ꯁꯅꯥꯍꯜꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯕꯁꯨ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯑꯩ ꯂꯣꯏꯅ ꯐꯪꯂꯦ. ꯑꯗꯨꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯊꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯆꯤꯡꯅꯩ. ꯑꯗꯨꯅ ꯃꯥꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯍꯟꯗ꯭ꯔꯒꯗꯤ ꯑꯩ ꯂꯩꯐꯝ ꯈꯪꯂꯣꯏꯗꯧꯔꯤ. ꯑꯗꯨꯕꯨ ꯋꯥꯔꯤꯁꯤꯗꯤ ꯑꯩ ꯃꯉꯣꯟꯗꯗꯤ ꯈꯪꯍꯟꯗꯦ. ꯑꯗꯨꯗꯤ ꯅꯪꯒꯤ ꯕꯣꯁꯇꯨꯗꯤ ꯋꯥꯔꯤꯁꯤ ꯈꯪꯂꯕ꯭ꯔꯥ? ꯃꯥꯁꯨ ꯈꯔꯗꯤ ꯈꯪꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯤ. ꯑꯗꯨꯕꯨ ꯑꯩꯅ ꯐꯪꯂꯤꯕ ꯗꯤꯇꯦꯜ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯗꯤ ꯃꯥꯗꯤ ꯐꯪꯕ ꯃꯥꯟꯗꯦ. ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩ ꯂꯥꯛꯑꯒꯦ. ꯄꯨꯡ ꯀꯌꯥꯗꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯔꯛꯎ. ꯑꯌꯨꯛꯀꯤ ꯄꯨꯡ 10:30ꯗ ꯀꯣꯔꯠꯇ ꯌꯧꯔꯛꯅꯕ ꯂꯣꯌꯔꯅ ꯄꯥꯎ ꯄꯤꯔꯛꯏ. ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯏꯃꯥꯗꯁꯨ ꯈꯪꯍꯜꯂꯒꯦ. ꯑꯗꯨꯒ ꯍꯌꯦꯡꯁꯦ ꯅꯇꯩꯃꯒ ꯏꯃꯥꯒꯅ ꯅꯪꯒꯤ ꯌꯨꯝꯗ ꯂꯩꯍꯧꯔꯒ ꯑꯩꯈꯣꯏꯅꯤ ꯀꯣꯔꯠꯇ ꯆꯠꯂꯁꯤ. ꯑꯗꯨꯕꯨ ꯍꯌꯦꯡꯁꯦ ꯚꯣꯠ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠꯁꯨ ꯑꯣꯏꯒꯅꯤꯅꯦ. ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ ꯅꯪꯅ ꯁꯤꯜꯂꯤꯁꯦ? ꯁꯤꯒꯤ ꯇꯟꯖꯥꯁꯦ ꯂꯧꯍꯧꯗꯕ ꯌꯥꯗꯕ ꯃꯔꯝ ꯑꯃꯁꯨ ꯂꯩꯕꯒꯤꯅꯤ. ꯐꯔꯦ, ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯧꯕꯗꯤ, ꯍꯣꯏ, ꯅꯪꯅ ꯅꯨꯄꯤꯗꯨ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯗꯕ ꯀꯟꯗꯤꯁꯟ ꯀꯌꯥꯗꯒꯤ ꯀꯟꯕꯤꯅꯤꯡꯕꯒꯤ ꯃꯥꯕꯨ ꯅꯪꯒꯤ ꯑꯣꯏꯅ ꯂꯧꯁꯤꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏ. ꯑꯗꯨꯕꯨ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝ ꯈꯦꯠꯅꯔꯛꯄꯅꯤꯀꯣ. ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ ꯃꯍꯤꯡ ꯑꯗꯨꯗ ꯍꯤꯡꯕ ꯌꯥꯔꯣꯏꯀꯣ ꯅꯪ. ꯍꯣꯏ, ꯑꯩ ꯈꯪꯉꯦ. ꯆꯤꯡꯁꯥꯡꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯃꯥ ꯕꯤꯅꯥꯁꯨ ꯃꯅꯤꯒꯤ ꯅꯨꯄꯤꯁꯨ ꯂꯣꯏꯅ ꯍꯔꯥꯎꯅꯩ. ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯈꯪꯅꯔꯛꯄꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯔꯥꯎꯈ꯭ꯔꯦ. ꯃꯃꯥ ꯕꯤꯅꯥꯗꯤ ꯃꯆꯥꯒ ꯃꯃꯧꯒꯕꯨ ꯎꯅꯕ ꯆꯠꯀꯗꯧꯔꯤꯕꯗꯨ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕ ꯉꯝꯂꯣꯏꯗꯧꯔꯤ. ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯥꯙꯕꯤ ꯁꯅꯥꯍꯜꯒꯤ ꯑꯣꯐꯤꯁꯇ ꯂꯩꯔꯤꯕ ꯐꯥꯏꯜꯁꯤꯡꯗꯨ ꯀꯝꯗꯧꯅ ꯌꯦꯡꯒꯅꯤ ꯍꯥꯏꯅ ꯋꯥꯈꯜ ꯈꯟꯕ ꯂꯦꯞꯇꯦ. ꯑꯗꯨꯕꯨ ꯀꯥ ꯑꯗꯨꯗꯤ ꯁꯅꯥꯍꯜꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕ ꯃꯐꯝ ꯑꯣꯏꯕꯒꯤ ꯏꯔꯥꯏ ꯍꯦꯛ ꯂꯥꯏꯅ ꯌꯦꯡꯅꯤꯡꯕ ꯃꯇꯝꯗ ꯌꯦꯡꯕ ꯐꯪꯕꯁꯨ ꯅꯠꯇꯦ. ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯊꯕꯛꯇꯤ ꯄꯥꯡꯊꯣꯛꯄ ꯏꯉꯝ ꯉꯝꯗ꯭ꯔꯤ. ꯆꯩꯔꯛ ꯑꯁꯤꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯏꯂꯦꯛꯁꯟꯁꯨ ꯍꯥꯏꯗꯣꯛꯀꯗꯧꯔꯤ. ꯑꯗꯨꯅ ꯃꯌꯥꯝ ꯃꯔꯥꯡ ꯇꯧꯔꯛꯄꯗꯨꯗ ꯃꯥꯙꯕꯤ ꯌꯨꯝꯗ ꯂꯥꯛꯂꯤꯕ ꯃꯌꯥꯝꯗꯨ ꯃꯊꯪ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯅꯅꯕ ꯍꯣꯠꯅꯕꯗ ꯈꯨꯕꯩ ꯑꯃ ꯅꯥꯟꯊꯣꯛꯄ ꯌꯥꯗꯦ. ꯑꯗꯨꯕꯨ ꯃꯥꯙꯕꯤ ꯃꯃꯤꯠ ꯃꯅꯥ ꯆꯦꯆꯦꯠ ꯑꯣꯏꯁꯤꯜꯂꯤ. ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯑꯀꯤ ꯇꯨꯖꯨꯡꯕꯗꯨ ꯊꯥꯗꯣꯛꯂꯒ ꯃꯆꯥꯒꯤꯗꯃꯛ ꯍꯥꯏꯅ ꯊꯧꯔꯥꯡ ꯊꯧꯁꯤꯜ ꯌꯥꯠꯄ ꯂꯦꯞꯇꯦ.
ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩ꯫ ꯅꯨꯃꯤꯠ ꯑꯗꯨ ꯁꯅꯥꯍꯜꯁꯨ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯅꯨꯃꯤꯠ ꯆꯨꯞꯄ ꯃꯤꯌꯥꯝ ꯂꯥꯛꯇꯨꯅ ꯃꯤꯇꯤꯡ ꯇꯧꯔꯤ꯫ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯑꯆꯦꯠ ꯑꯀꯣꯝ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨ ꯈꯔ ꯊꯦꯡꯖꯤꯜꯂꯛꯄ ꯑꯗꯥꯏꯋꯥꯏꯗ ꯁꯅꯥꯍꯜꯁꯨ ꯃꯤꯇꯤꯡ ꯂꯣꯏꯔꯒ ꯃꯥꯒꯤ ꯀꯥꯗꯒꯤ ꯃꯌꯥꯝꯗꯨꯒ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯃꯗꯨꯒꯤ ꯇꯟꯖꯥ ꯂꯧꯔꯒ ꯃꯥꯙꯕꯤ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯡꯒꯠꯄ ꯍꯧꯏ꯫ ꯅꯍꯥꯟ ꯃꯈꯩꯗꯒꯤ ꯉꯁꯤꯅ ꯙꯨꯞ ꯊꯥꯎꯃꯩ ꯃꯁꯤꯡ ꯈꯔ ꯍꯦꯟꯅ ꯊꯥꯡꯒꯠꯄ ꯍꯦꯜꯂꯤ꯫ ꯃꯐꯤ ꯑꯁꯦꯡꯕ ꯁꯦꯠꯂꯒ ꯌꯨꯝꯒꯤ ꯂꯥꯏꯐꯝ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯟꯕ ꯂꯣꯏꯔꯦ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯁꯅꯥꯍꯜꯒꯤ ꯑꯣꯐꯤꯁꯇꯁꯨ ꯙꯨꯞ ꯀꯦꯟꯗꯜ ꯑꯃꯃꯝ ꯄꯨꯔꯛꯂꯒ ꯆꯪꯂꯛꯏ꯫ ꯑꯣꯐꯤꯁ ꯌꯧꯗ꯭ꯔꯤꯉꯩ ꯀꯣꯔꯤꯗꯣꯔꯗꯨꯗ ꯆꯠꯂꯤꯉꯩꯗꯗꯤ ꯃꯥꯙꯕꯤꯁꯨ ꯏꯪꯅ ꯇꯞꯅ ꯊꯥꯡꯕ ꯈꯣꯡꯊꯥꯡꯗ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯣꯐꯤꯁ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯁꯅꯥꯍꯜꯒꯤ ꯐꯥꯏꯜ ꯃꯃꯥꯡ ꯑꯗꯨꯗ ꯀꯦꯟꯗꯜꯗꯨ ꯃꯐꯠ ꯌꯨꯡꯏ, ꯑꯗꯨꯒ ꯙꯨꯞꯇꯨ ꯄꯥꯏꯔꯒ ꯐꯥꯏꯜ ꯃꯌꯥꯝ ꯑꯃ ꯊꯝꯂꯤꯕ ꯑꯗꯣꯝꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯂꯛꯏ꯫ ꯃꯤꯍꯨꯜꯁꯨ ꯑꯔꯣꯏꯕꯤꯗ ꯆꯣꯡꯕ ꯍꯧꯔꯦ꯫ ꯃꯈꯨꯠ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯄꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯙꯨꯞꯇꯨꯁꯨ ꯆꯨꯝꯅ ꯄꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯁꯅꯥꯍꯜꯁꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯏꯂꯦꯛꯁꯟ ꯍꯥꯏꯗꯣꯛꯀꯗꯧꯕ ꯑꯣꯏꯕꯒꯤ ꯄꯥꯔꯇꯤ ꯃꯅꯨꯡꯗ ꯃꯥꯕꯨ ꯁꯄꯣꯔꯠ ꯇꯧꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯀꯅꯥꯅ ꯀꯔꯤ ꯐꯝ ꯄꯥꯏꯕ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯋꯥ ꯇꯥꯅꯕꯅꯤ꯫ ꯃꯌꯥꯝꯗꯨ ꯊꯤꯟꯗꯣꯛꯄ ꯑꯣꯏꯅ ꯃꯌꯥꯝꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯥꯙꯕꯤꯅ ꯙꯨꯞ ꯊꯥꯎꯃꯩ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯀꯠꯂꯝꯕꯗꯨ ꯎꯕꯗ ꯀꯦꯟꯗꯤꯗꯦꯠ ꯑꯃꯅ ꯁꯅꯥꯍꯜꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯑꯁ ꯇꯥꯃꯣ, ꯏꯇꯩꯃꯒꯤ ꯂꯥꯏ-ꯇꯤꯟꯒꯤ ꯊꯧꯔꯝꯁꯤꯗꯤ ꯇꯥꯃꯣꯅ ꯃꯥꯏ ꯄꯥꯛꯇꯅꯤꯡꯉꯥꯏ ꯋꯥ ꯂꯩꯇꯦꯍꯦ." ꯋꯥꯍꯩꯗꯨꯗ ꯁꯅꯥꯍꯜꯁꯨ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯨꯡ ꯄꯨꯜꯂꯒ ꯌꯥꯝꯅ ꯂꯦꯝꯕ ꯃꯤꯅꯣꯛ ꯑꯃꯗ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯁꯤ ꯐꯥꯎꯕ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯑꯌꯨꯛ ꯆꯔꯥ ꯍꯦꯟꯕꯒꯤ ꯑꯩꯅ ꯏꯃꯨꯡꯗ ꯂꯧꯅꯔꯤꯕꯅꯤ꯫ ꯌꯥꯝ ꯐꯩ ꯀꯩꯅꯣ ꯇꯥꯃꯣ, ꯅꯨꯄꯤꯅ ꯊꯋꯥꯏ ꯌꯥꯎꯅ ꯂꯥꯏ ꯇꯤꯟꯅꯤꯡꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯆꯦꯜꯂꯤ ꯆꯣꯡꯉꯤ ꯃꯌꯥꯝꯁꯤ ꯃꯍꯩ ꯆꯥꯒꯗꯧꯕ ꯅꯠꯇꯦ." "ꯃꯥꯅꯤ ꯃꯥꯅꯤ ꯆꯨꯝꯃꯤ. ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯈꯤꯅꯕ ꯇꯧꯔꯒꯦ ꯇꯥꯃꯣ. ꯍꯌꯦꯡꯁꯦ ꯄꯥꯔꯇꯤ ꯑꯣꯐꯤꯁꯇ ꯑꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯎꯅꯕ ꯍꯥꯏꯗꯨꯅꯤ." "ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯁꯨ ꯂꯩꯍꯧꯅꯕ ꯇꯧꯔꯦꯀꯣ." ꯌꯨꯝ ꯃꯅꯨꯡꯗꯅ ꯃꯥꯙꯕꯤ ꯐꯥꯏꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯁꯅꯥꯍꯜꯅ ꯐꯦꯃꯤꯂꯤ ꯋꯦꯜꯐꯦꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯒꯤ ꯐꯥꯏꯜꯁꯤꯡꯅꯤ ꯍꯥꯏꯕ ꯃꯗꯨ ꯃꯊꯪ ꯃꯊꯪ ꯍꯥꯡꯗꯣꯛꯂꯒ ꯑꯣꯔꯐꯥꯟ ꯍꯣꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯏ꯫ ꯃꯃꯥꯏꯗꯨꯁꯨ ꯂꯩꯊꯣꯛꯂꯒ ꯁꯅꯥꯍꯜ ꯆꯪꯂꯛꯄ꯭ꯔꯥ ꯍꯥꯏꯅꯁꯨ ꯌꯦꯡꯕ लेपते. लापना चंगलकपगी खोंगुप मखोलसु ताब्रा हाइना मना थांगतपसु लेपते. अदबु फाइलसिंगदु अनि अहुम येंगलक्लबा फावबा अमता थेंगनदबदुदा माधवी असा अमा उशिल्लक्ट्रे. हांगदोक्लिबा फाइलदु खुमजिल्लगा मथंगी फाइल अमा अमुक हांगदोक्नबा होटनरिङै मनिंगदगी सनाहलना चिंगनबा खंजेल अमगा लोइनना कौरकपदुदा खंप्रेक खंगी. "माधवी,